ꯀꯔꯤꯒꯨꯝꯕ ꯆꯦꯛꯑꯞ ꯑꯁꯤ ꯇꯧꯊꯣꯛꯂꯕꯗꯤ ꯆꯤꯡꯅꯔꯤꯕ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯈꯜ ꯌꯥꯡꯒꯅꯤ ꯍꯥꯏꯔꯛꯄꯗ ꯔꯣꯁꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯃꯤꯟꯅꯔꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯔꯨꯝ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯄꯥꯒꯤ ꯑꯅꯥꯕ ꯑꯁꯤ ꯐꯔꯅꯤ ꯈꯪꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯗꯦꯕꯤꯗꯄꯨ ꯌꯣꯛꯄꯤꯔꯛꯄ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯗꯦꯕꯤꯗꯄꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ 이칸 ꯈꯪꯍꯧꯗꯅ ꯗꯦꯕꯤꯗꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯁꯤꯗ ꯗꯦꯕꯤꯗꯅ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯆꯦꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ, ꯔꯣꯕꯥꯔꯠꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯈꯪꯂꯦ ꯍꯥꯏꯔꯗꯨꯅ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯅ ꯑꯐ ꯐꯠꯇ ꯈꯟꯊꯍꯧꯗꯕꯗꯒꯤ ꯃꯥꯒꯤ ꯋꯥ ꯈꯛꯇ ꯑꯩꯈꯣꯏꯅ ꯊꯥꯖꯔꯨꯕꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯕꯨ ꯂꯥꯟꯅ ꯈꯟꯕꯗꯒꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯈꯤꯕ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨ ꯈꯪꯖꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯦꯂꯤꯁꯅꯁꯨ ꯑꯩꯅ ꯅꯠꯇꯕ ꯏꯕꯨꯡꯗ ꯋꯥ ꯀꯌా ꯑꯃꯁꯨ ꯉꯥꯡꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯈꯪꯂꯦ, ꯑꯗꯨ ꯀꯩꯗꯧꯁꯤ ꯍꯥꯏꯕꯅꯣ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛ ꯈꯛꯇ ꯅꯈꯣꯏꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯐꯠꯇꯕꯁꯤꯡ ꯑꯗꯨ ꯀꯥꯎꯈ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯅ ꯑꯃꯨꯛ ꯗꯦꯕꯤꯗꯄꯨ ꯀꯧꯔꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯋꯥꯔꯧꯕ ꯂꯩꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯆꯨꯝꯊꯣꯛꯆꯅꯕꯒꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯑꯩꯗꯤ ꯅꯈꯣꯏꯗ ꯍꯥꯟꯅꯗꯒꯤꯁꯨ ꯃꯇꯝ ꯀꯌꯥ ꯑꯃ ꯄꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯋꯥꯕꯨ ꯅꯈꯣꯏꯅ ꯅꯣꯡꯃꯇ ꯇꯥꯕꯤꯈꯤꯕ꯭ꯔꯥ? ꯃꯇꯝꯗꯨꯗ ꯑꯩꯅ ꯀꯌꯥꯗ ꯋꯥꯖꯈꯤ, ꯅꯨꯡꯁꯤꯖꯈꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅꯗꯤ ꯑꯩꯕꯨ ꯑꯔꯥꯟꯕ ꯀꯌꯥ ꯁꯤꯗꯨꯅ ꯑꯩꯒꯤ ꯋꯥꯕꯨ ꯇꯥꯕꯤꯈꯤꯗꯕ ꯃꯇꯝꯗꯨꯗꯒꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯥꯞꯊꯣꯛꯄ ꯇꯝꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯦꯅꯥꯅ ꯑꯃꯨꯛ ꯗꯦꯕꯤꯗꯄꯨ ꯀꯧꯔꯗꯨꯅ ꯑꯩꯒꯤꯗꯃꯛꯇꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯅꯪꯒꯤꯗꯃꯛꯇꯗꯤ ꯍꯥꯏꯔꯗꯨꯅ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯅꯪꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯨꯍꯣꯡꯗꯨꯅ ꯄꯥꯟꯕ ꯑꯣꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯂꯦꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ, ꯑꯩꯒꯤ ꯏꯔꯥꯟ ꯉꯥꯛꯇꯅꯤ ꯍꯥꯏꯔꯗꯨꯅ ꯅꯪꯅꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯐꯅꯅꯕꯒꯤꯗꯃꯛꯇ ꯀꯌా ꯑꯃ ꯇꯧꯕꯤꯈꯤ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯔꯣꯕꯥꯔꯠꯀꯤꯗꯃꯛꯇ ꯅꯪꯕు ꯃꯤꯔꯥꯏꯈꯤꯕ, ꯍꯧꯖꯤꯛꯇꯤ ꯔꯣꯕꯥꯔꯠ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯦ, ꯑꯗꯨꯅ ꯍꯥꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯈ꯭ꯔꯒꯁꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯦꯅꯥꯅ ꯑꯃꯨꯛ ꯋꯥꯐꯝ ꯑꯁꯤꯗ ꯃꯗꯨꯒ ꯀꯔꯝꯅ ꯆꯥꯡꯗꯝꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯛꯄꯗ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯀꯔꯤꯒꯤ ꯆꯥꯡꯗꯝꯅꯔꯣꯏꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯃꯨꯔꯛ ꯂꯩꯈꯤꯗ꯭ꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯤꯡꯁꯤꯡꯕ ꯅꯠꯇꯅ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯂꯛꯀꯗꯕ ꯅꯠꯇꯦ, ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯔꯣꯁ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯒꯤ ꯗꯦꯕꯤꯗꯄꯨ ꯃꯨꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯥꯏ ꯄꯥꯛꯍꯜꯂꯣꯏ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯗꯦꯕꯤꯗꯄꯨ ꯀꯧꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯟꯗꯛꯀꯤ ꯊꯥꯒꯤ ꯇꯥꯡ 15 ꯑꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯆꯥꯅꯨꯄꯤꯒ ꯅꯍꯥꯛꯀ ꯂꯨꯍꯣꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯒꯦ, ꯃꯁꯤꯗ ꯅꯍꯥꯛ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯗ ꯌꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯩꯁꯨ ꯔꯣꯁꯀ ꯂꯨꯍꯣꯡꯕꯗ ꯌꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯁꯅ ꯃꯄꯥꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯈꯔ ꯊꯨꯃꯟꯗ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯃꯁꯤꯗꯒꯤ ꯃꯄꯥꯅ ꯃꯁꯤ ꯐꯥꯎꯕ ꯇꯞꯃꯜꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ఇషు ꯎꯕꯁꯨ ꯄꯥꯝꯂꯦ, ꯑꯗꯨꯅ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯕꯅ ꯐꯠꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯍꯦꯂꯦꯅꯥꯅ ꯑꯃꯨꯛ ꯗꯦꯕꯤꯗꯄꯨ ꯀꯧꯔꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯟꯒꯦꯖꯃꯦꯟ ꯑꯃ ꯂꯩꯅ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯀꯔꯝꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯃꯨꯛ ꯍꯦꯂꯦꯅꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯉꯣꯟꯗ ꯑꯩꯒ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯏꯟꯒꯦꯖꯃꯦꯟ ꯇꯧꯍꯜꯂꯛꯈꯤꯕ ꯑꯍꯟꯁꯤꯡ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯅꯕꯤꯔꯨꯔꯣ ꯍꯥꯏꯔꯗꯨꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯑꯩ ꯅꯉꯣꯟꯗꯗꯤ ꯂꯨꯍꯣꯡꯂꯣꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯨꯍꯣꯡꯉꯣ ꯍꯥꯏꯔꯒꯗꯤ ꯔꯣꯁ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯉꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯂꯦꯅꯥꯅ ꯇꯁꯦꯡꯅ ꯅꯪꯕꯨ ꯊꯥꯖꯕ꯭ꯔꯥ? ꯔꯣꯁꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯗꯨꯅ ꯇꯁꯦꯡꯅ ꯅꯪꯗꯤ ꯆꯨꯁ ꯒ꯭ꯔꯥꯟ ꯍꯣꯇꯦꯜꯅ ꯅꯪꯒꯤ ꯏꯪꯈꯣꯜꯗ ꯊꯥꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯖꯔꯤ ꯕꯨꯇꯤꯗꯨꯒꯤꯗꯃꯛꯇ ꯀꯥꯟꯅꯕ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫
Masidagi Rose ki mapana Helena gi wadu tabada sauraduna Helena da hairaklammi Aikoigi Yun Sen family gi matangda apha phattagi nahak na wa ngangbagi mathau chu tade nahak kari oirige hairaduna Liang Sen family gi mapa Alberta hairaklammi nakoigi si imung manungi wani nakoigi imung manungi wada aikoida sohallakanu hairaduna adubu David aikoigi Yun Sen family da iyanupa oina lauksin jabagi wa khaktani aduga nakoina di mamang haktakta David ki mathakta kari taukhige haibadu nakoina hena khanglamgani aduna David na nakoibu yadribani machi pumnamaksi nakoina tauruba karma adugi matungina nakoina phangjabani aduna nakoina taujarubagi matungina haujikti nakoisu wana lenba tamo haiduna haikhirami Masidagi mamana amuk David kauraduna nangna Helena ga luhongba pamdrabasu imana di nangona namdana luhongdaba yaroi haibadudi hairaroige adubu naha nangi pabung amadi aigi ichanupani aduna phana sauningba lairabasu igi maridi talhaningde aduna nangi apambadu hairu aikoina nangi apambadu soidanamakki ningba thungangani nangna haiba khudingmak aikoi loina yarage yumda chatnaba tausi haiduna machanipa David ta haikhirame masidagi David na amuk nakoina phanayam hairabasu aina yum aduda amuk hana chatkadaba natte tasingna nakoina aigi damakta khallagadi aingodagi lamna laikro aingoda amuk hana yelaklanu masina aigi damakta afaba oigani haiduna haikhirame masidagi Rose ta amuk hairaklami nakoina machin thiba ngangba ayokpa nachanupa adugi damakta mahakpu khungangda mathanda inthok pikhraga Haujikna mahakna kanna honabadagi mai palakpagi matau asida nakoina amuk magi mafamda haijaba laglibasi matamdudadi magi damakta nakoina karimata khankhidabra haiduna hairakhirame masidagi mapana amuk David pu kauraduna ai nangonda yamna soikhre hairaduna nangi imagi khallaga soikhiba kaya lairabasu pumnamak kauthoknaduna ngasidagidi nangi apambasu thungangani hairaduna yumda chatnaba tausi haidunasu haikhirame masidagi David amuk ningba thunganba hairaduna madugi damaktadi aingoda matam henkhre masigi damakta ngakpiyu hairaduna yum aduda amuk hana chatpada yasu yararoidaba aingonda hainaduna matam manghanduna laigadabagi saru haujingmak yumda handuna nakoigi muthaduna lairiba Sense Hotel adu karamna kansige haibadu khanna rubana phatra haiduna hairakhirame masidagi mapana amuk nahakti ai amata ngairaba isanupani hairaduna makhatana Sense Hotel asisu nahakna amuk paihaugadoribani tasengna nangbu aikoina pokchadrabasu nahakki tungi punchida awat apa laitana nungai yaifana hinghaungnabagi damakta Sense Hotel asibusu nangna kalhaugadabani haidunasu hairakhirame masidagi David na amuk nakoina aigi damakta wabibegi damak thagatchari hairaduna nakoigi Sense Hotel aduda interest laite nahakki mittadi aise matam laibekibikta kanadraba miyoi amani khankibadaine aduna hotel adusu nangi nanakta dum thammo yare nakoigi wathi mayamsi taningdre hairaduna nakoi mafam asida kayam kuina laihige haibano natraga mi kauduna nakoibu mafam asidagi tanthu haibra haiduna God singbu kaukhirame matamsida machena amuk hairaklame ima pabungna nangbu asuk nungsina haijaribasida nangbu minungsi amata phaudabra hairaduna nangi nathamoida aikoi mayambu nungsibagi machet ama phauba taba ngamdrabra haidunasu hanglakhirame masidagi David amuk nakhoi mayamna matamduda aibu namdana lalhanduna robata haijahanba numitudadi nakhoina aigi damakta nungsiba machet ama phauba phaubi khibra hairaduna matamduda aina robot pu inthakiba natte aduga mamonda nungaitanaba phattabasu tawkhide haiduna kayarak haijakhibada amukta oirabasu nakhoina aibu thajabekhibra aibu nakhoina minungsi machet ama phawa upi khibra matamduda nakhoina aibu yum adudagi amotpa ama langthopagumna khungang aduda aibu ithanta inthok pikhiba natra matamdudadi aikoi ichina amatani I amatani haibasi khanba ngamkhidabra aduga matamduda nongmata oirabasu ima ipani haiduna minungsi utpi khibra aduga haujikna nakhoina aibu minungsi machet ama phuk laite hairibadu nakhoibu madu haibagi matik chabra haiduna hairakhirame masidagi machena amuk matamduda haikhibasinga adudi nangbu phanarabagi damakta haikhiba ngaktani maduda nangna warauragasu nachi aikhoibu ngakpiyo hairaduna
amuk hana aikoi ichini nau amadi ima pabunga loinana harau harau yumda amuk hana lairurasi haiduna haijakhirami masidagi Davidna amu aingonda haisin tausinaranu hairaduna Liangsen family da aina khwaidagi warauba sauningba pendaba sisu nangni haiduna su hairakhirami masidagi machesu David ki wadu tabada khumphang khangdaduna iya tawduna laikhirami masidagi Davidna machebu yaningdabagi maramda pumnamak haitharaklami ꯑꯩꯒꯤꯗꯃꯛꯇ ꯐꯅꯕꯅꯤ ꯍꯥꯏꯁꯤꯟꯅꯗꯨꯅ ꯆꯤꯟꯕꯥꯟꯗꯅ ꯑꯃ ꯇꯧꯊꯣꯔꯛꯄꯗꯅ ꯑꯃ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯄ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯊꯥꯡꯅ ꯊꯤꯟꯕꯗꯒꯤ ꯍꯦꯟꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯁꯣꯛꯍꯟꯈꯤ ꯅꯪꯅ ꯍꯥꯏꯁꯤꯟ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯐꯅ ꯄꯥꯝꯗꯕ ꯂꯩꯔꯕꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯏꯆꯦꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯜꯂꯒꯗꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪꯅ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯆꯦꯅꯁꯨ ꯀꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯄꯗ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯗꯦꯕꯤꯗꯄꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯇꯣꯡꯂꯤꯕ ꯀꯥꯔ ꯑꯗꯨ ꯃꯩꯅ ꯆꯥꯛꯈꯠꯂꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯂꯥꯎꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯨꯃꯤꯠꯇꯨꯗ ꯃꯩ ꯆꯨꯔꯤꯕ ꯃꯤ ꯑꯗꯨꯁꯨ ꯅꯍꯥꯛꯅꯤ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯁꯤꯒꯤ ꯋꯥꯁꯤ ꯄꯣꯞꯊꯣꯛꯅꯗꯨꯅ ꯃꯈꯣꯏꯗ ꯍꯥꯏꯔꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯗꯕꯅꯣ ꯇꯨꯃꯤꯟꯅ ꯂꯩꯔꯒꯦ ꯈꯜꯂꯗꯨꯅ ꯃꯊꯃꯣꯏꯗꯗꯤ ꯄꯦꯟꯗꯅ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯧꯈ꯭ꯔꯕ ꯋꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯊꯣꯛꯅꯗꯨꯅ ꯀꯔꯤꯕꯨ ꯇꯧꯔꯨꯒꯗꯕꯅꯣ ꯍꯥꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯈꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯄꯥꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯔꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯄꯨꯛꯅꯤꯡꯅ ꯑꯣꯜꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯒꯤ ꯄꯥꯡꯒꯜ ꯂꯥꯛꯂꯒꯗꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯅ ꯅꯪꯕꯨ ꯇꯔꯥꯝꯅ ꯉꯥꯏꯍꯧꯔꯤ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯕꯤꯌꯨ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯈꯣꯏꯅ ꯆꯠꯈꯤꯕꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯗꯦꯕꯤꯗꯅ ꯃꯕꯨꯛꯅꯤꯡꯗ ꯅꯈꯣꯏꯅ ꯊꯦꯡꯅ ꯎꯠꯂꯛꯄ ꯃꯤꯅꯨꯡꯁꯤ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯒꯅꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏꯅ ꯎꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯤ ꯎꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯩꯅ ꯀꯔꯤꯒꯤꯗꯃꯛꯇ ꯋꯥꯔꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯖꯀꯤ ꯃꯄꯥ ꯑꯗꯨ ꯆꯦꯛꯑꯞ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯔꯤꯄꯣꯔꯠ ꯄꯨꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯦꯁ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯆꯤꯌꯔꯃꯦꯟꯒꯤ ꯑꯅꯥꯕ ꯑꯗꯨ ꯂꯣꯏꯅ ꯐꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯗꯦꯕꯤꯗꯅ ꯄꯨꯔꯛꯂꯤꯕ ꯖꯔꯤꯕꯨꯇꯤ ꯂꯤꯡꯁꯦꯟ ꯑꯁꯤꯗꯤ ꯑꯉꯛꯄꯅꯤ ꯍꯥꯏꯔꯗꯨꯅ ꯂꯥꯌꯦꯡꯕꯗ ꯋꯥꯔꯕ ꯂꯩꯅꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯖꯔꯤꯕꯨꯇꯤ ꯑꯗꯨꯅ ꯐꯍꯟꯕ ꯉꯝꯕꯒꯤꯗꯃꯛ ꯌꯥꯝꯅ ꯍꯔꯥꯎꯏ ꯍꯥꯏꯔꯗꯨꯅ ꯗꯦꯕꯤꯗꯇ ꯅꯍꯥꯛꯅ ꯊꯥꯔꯤꯕ ꯖꯔꯤꯕꯨꯇꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯅꯥꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯤꯕꯤꯕ ꯉꯝꯂꯒꯗꯤ ꯂꯥꯌꯦꯡꯕꯗ ꯋꯥꯔꯤꯕ ꯀꯦꯟꯁꯔ ꯑꯁꯤ ꯐꯍꯟꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯖꯅꯁꯨ ꯑꯆꯨꯝꯕꯅꯤ ꯍꯥꯏꯔꯗꯨꯅ ꯗꯦꯕꯤꯗꯇ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗꯁꯨ ꯅꯍꯥꯛꯀꯤ ꯖꯔꯤꯕꯨꯇꯤ ꯑꯗꯨ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯡꯌꯨꯟ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯀꯝꯄꯅꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯗꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯅꯤ ꯍꯥꯏꯔꯗꯨꯅ ꯅꯤꯂꯥꯃꯤꯗꯒꯤꯁꯨ ꯃꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯒꯅꯤ ꯐ꯭ꯌꯨꯆꯔꯗꯁꯨ ꯅꯍꯥꯛꯅ ꯊꯥꯔꯤꯕ ꯖꯔꯤꯕꯨꯇꯤ ꯈꯨꯗꯤꯡꯃꯛ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯀ꯭ꯌꯨꯗ ꯂꯥꯛꯂꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅꯁꯨ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯑꯩꯍꯥꯛ ꯌꯥꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯗꯣꯛꯇꯔꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯃꯛꯇ ꯄꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯖꯅ ꯑꯃꯨꯛ ꯗꯦꯕꯤꯗꯇ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯥꯏ ꯄꯥꯛꯄꯗꯁꯨ ꯅꯠꯇꯅ ꯃꯌꯥꯝꯒꯤꯁꯨ ꯁꯦꯕꯥ ꯇꯧꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯔꯣꯖꯀꯤ ꯃꯄꯥꯅ ꯗꯦꯕꯤꯗꯇ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯂꯝꯍꯦꯟꯕ ꯑꯉꯥꯡ ꯍꯥꯏꯔꯗꯨꯅ ꯂꯤꯌꯥꯡꯁꯦꯟ ꯐꯦꯃꯤꯂꯤꯕꯨ ꯅꯍꯥꯛꯅ ꯉꯥꯛꯄꯤꯈꯤꯗꯕꯗꯨ ꯌꯥꯝꯅ ꯆꯨꯝꯂꯕꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯨ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯔꯗꯨꯅ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯔꯣꯖꯀꯤ ꯃꯄꯥꯗ ꯍꯣꯏ ꯑꯪꯀꯜ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗ ꯔꯣꯖꯀꯤ ꯃꯄꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯗꯨꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯃꯤꯡꯒꯧ ꯁꯦꯝꯗꯣꯛꯇ꯭ꯔꯤꯕꯁꯤꯕꯨ ꯍꯥꯏꯔꯛꯄꯗ ꯗꯦꯕꯤꯗꯅ ꯔꯣꯖꯇ ꯌꯦꯡꯂꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯏꯀꯨꯕꯣꯛ ꯍꯥꯏꯅ ꯀꯧꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯔꯣꯖꯀꯤ ꯃꯄꯥꯅꯁꯨ ꯍꯔꯥꯎꯅ ꯏꯌꯥꯅꯨꯄꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯗꯨꯅ ꯐꯔꯦ ꯑꯩꯁꯨ ꯉꯥꯛ ꯄꯣꯊꯥꯔꯨꯈꯤꯒꯦ ꯅꯕꯥꯅꯤꯁꯨ ꯉꯥꯛ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯂꯨꯍꯣꯡꯕꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯔꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯀꯥꯏꯅꯈꯤꯔꯝꯃꯤ
ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯗꯦꯕꯤꯗ ꯑꯗꯨ ꯃꯍꯥꯛꯀꯤ ꯏꯪꯈꯣꯜꯗ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯖ ꯑꯗꯨ ꯗꯦꯕꯤꯗꯄꯨ ꯀꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯅ ꯅꯍꯥꯛ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯗꯦꯕꯤꯗꯅ ꯄꯥꯕꯨꯡꯒꯤ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯐꯒꯠꯂꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯂꯕꯁꯨ ꯁꯤꯖꯤꯟꯅꯅꯕ ꯍꯥꯏꯗꯨꯅ ꯅꯧꯅ ꯂꯤꯡ ꯁꯦꯟ ꯊꯥꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯅ ꯗꯦꯕꯤꯗꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯟꯖꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯄꯥꯕꯨꯡꯅ ꯈꯪꯕ ꯇꯥꯔꯒꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯅ ꯑꯩꯕꯨ ꯐꯩ ꯍꯥꯏꯅꯅꯕ ꯇꯧꯕꯗꯤ ꯅꯠꯇꯦ, ꯅꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯑꯐꯕ ꯃꯌꯥꯝ ꯇꯧꯕꯤꯕꯒꯤꯗꯃꯛ ꯑꯩꯅꯁꯨ ꯑꯩꯅ ꯉꯝꯖꯕ ꯃꯇꯦꯡ ꯄꯥꯡꯕꯅꯤ, ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅꯁꯨ ꯂꯣꯏꯅꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯔꯗꯨꯅ ꯃꯁꯤꯅꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯗꯨꯅꯁꯨ ꯔꯣꯖꯇ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯔꯣꯖꯅ ꯗꯦꯕꯤꯗꯅ ꯄꯪꯊꯥꯗ ꯊꯥꯒꯠꯂꯛꯄꯗꯨꯗ ꯅꯪꯅꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯤꯕꯁꯤꯗꯤ ꯆꯞ ꯃꯥꯟꯅꯩ, ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃꯠꯇꯅꯤ, ꯏꯪꯈꯣꯜ ꯀꯣꯏꯕ ꯍꯧꯔꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯏꯁꯤꯡ ꯆꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛꯀꯁꯨ ꯏꯁꯤꯡ ꯆꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯗꯦꯕꯤꯗꯅ ꯁꯤꯖꯤꯟꯅꯕ ꯃꯦꯖꯤꯛ ꯋꯥꯇꯔꯒꯤ ꯒꯨꯍꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯏꯁꯤꯡ ꯁꯣꯛꯄ ꯃꯇꯝꯗ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯌꯥꯈꯤꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯗꯦꯕꯤꯗꯁꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯒꯨꯍꯥ ꯑꯗꯨꯗꯤ ꯏꯁꯤꯡ ꯄꯨꯀꯪ ꯀꯪꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯁꯨ ꯊꯧꯅꯥ ꯑꯃ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯗ꯭ꯔꯃꯥ ꯑꯁꯤꯗ ꯋꯥꯍꯩ ꯋꯥꯇꯥꯗ ꯑꯁꯣꯏꯕ, ꯑꯍꯦꯟꯕ, ꯑꯋꯥꯠꯄ ꯌꯥꯎꯔꯒꯁꯨ ꯑꯄꯪꯕꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯗꯨꯅꯁꯨ ꯑꯃꯨꯛ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫